ngasi phongkiba tongan ba Manipuri siphongsingi hauze Ukraine amasum Russia ni ki marakta tholiba conflicts gi matang sini myam latest update thamjagi ahanbada Russia na Ukraine gi mahi marong yonana be agreement suspend tawda mai kai kyana nungnang ba ponari haidi Donetsk Russia gi rocket attack ta kaira bi yumam gi saktam ni myam photo si da uri basi United Nations na sangtai na dune agreement sign tawnarba matung na Ukraine gi mahi marong jahaz ta hondokpa yahan kiba Russia na ngasidigi suspend tokre machine maram oiduna leba kyana yamna nungnangba amasum yaningdaba phongdokre Russia gi action asina maram oiduna P3B sin batuna sinja watpi awapa hengalakpa yai haina United States ki President Joe Biden na warning tokhi masi yamna thina phataba mane makona tawribasi maram sungsa sadi United Nations na hona duna yanaba purakhibani maduda loisingadabani haina President Biden na phongdokhi Biden na phongdokliba wafamsi Russia gi Black Sea Fleet Ukraine drone attack tawki haina moral siraduna Russia na agreement suspend tawragani haina lathokraba matungdani Ukraine di makoina attack tawbana te Russia na masai explosive ningthina yengsindabadagi pokhaibagi thaudok thoksabani haidi Haukiba July thada agreement sign tawnakraba matungna Ukraine gi hitangpham singdagi jahaz sahunga mawdraga tarena Mahi marong tan million mapan hena handoki madugi agreement adu lakliba November thagi aroi bisarukta amuk nauthokpham thokpani yanaba purakhiba duna P3B gi chinjaki mamal hanthanki haukiba March thada khamthengna mamal wangkhatluraba matungda sada taraga manga gi sang hantharakrabani hauji amuk Russia na suspend tokiba sina lebakya da awawa mayunaragani haina sinari Ukraine gi President Volodymyr Zelensky na Russia gi phirebasi hanadagi tawrakani haina singnaduna lakpa amani haina saphungdokhi haukiba September thagi Russia na atamnana chinjaki crisis thonana basinki haujiksu mahimarong pik thana haplaga jahaz samaga humdraga taruk Ukraine gi thangpham singdagi hondokpa ngamdana lairi haina Zelensky na ki chinjak singasi mi million taret henbagini Russia gi Miyoi khuzo kharana Egypt natragana Bangladesh ta mi singi table sinjak lehengni natragana lehaloi haina kamdauna laptop yahanduino haina Zelensky na jati gi mafamna pikhiba paujel phongdokhi European Union gi foreign policy chief Joseph Borrell na Russia gi pherebadu hando o haina dabi dokhi United Nations Secretary General gi spokesman Stephen Dujarric na Russian authority ga UN ga pau phaunari Mahi marong phanganaba thorang asida akaiba pidanaba maikai punamakna honaba si maru oi haina sa phongdokhi Washington the base toba think tank amana phongdokhibagi matung ina Russia na matam khargi mamangdagi agreement adudagi tokthoknaba honadun lakhi hairi English ngani taraga mari the Russia na khudum chansin kiba Ukraine gi Crimea da base toba Russia gi jahasingda pokhaibagi thodok thokhiba du Ukraine na tabu oiramba taraba phawda Russia na ikuikuidana Ukraine gi civilians target singda madi infrastructure da bombing tawkiba kaya aduga yengnabada matik mawasana de haina think tank adun haiki tha sigi ahan masaruk Russia na Ukraine capital Kyiv yauna mafam kya da missile amasum drone attack tawduna Ukraine electric system sada ni puram thugai Russia na makhata na Ukraine sinba thung attack tawki hansu paus na makhata na palakli tentak na atopa pausi madana asum na phongli Russia gi attack matungna Ukraine amuk hana electric phangan mangamle Zelensky Russia na Ukraine gi generating plant sing da akan mamong na attack sa tharakraba matungna amuk hana Ukraine gi leibakta electric supply piduna miam da electricity phangan mangam khre hana leiba sigi President Zelensky naukiba thangjan mita phongdokre haukiba sayol amarom sida Russia na drone amadi missile attack ya tawduna leiba sigi mapam sinba thungmada leiba power facility pumda akaya toinangan khibani Makoi attack aduda Ukraine pumbagi oina generating capacity sada kuntra tamna mangan khibani maduna maram oiduna leba si mai phangan mangamdana lakhibani adubu ngasidi stabilization kharakhak natana atai power station sing mapung phana semjinduna mai phangan mangamle adubu emergency bank out samadi district kharagi city kharadi haujuk su mai phangan mangamdri haina Zelensky na video ra thadorakpa warol amada phongdorakli Zelensky na Russia lanmi singi mathakta akan moral siraduna hai makoina power station sing semjinana bohonari ba electric technician singi mathakta su target tawraduna numai kapsin madagi technician khara su hatkre mashima war crime amani hainisu Zelensky na phongdorakli makasa tarak poina to papaw manamu Mogadishu da satakhiba carbon ge attack sing na Miyoi sama Sikhre
Mogadishuda laiba Somalia ki education minister ki building ki target tawduna satakhiba car bomb attack anida yamdrabda Miyoi sa Sikhre amasum Miyoi sa humena aso open nang lehaina Somalia ki president Hassan Sheikh mahumun numaising numita phongdokre numaising numiki anganba bombing site adu satuna yingsiluraba matungda pawmising na wangang laduna Muhammudna Thangjanmiki car bomb attack singadura shiba mi masing hengalakpa yaki agency ki report matungina bombing site aduga naknana government office hotel amasum restaurant kyale Somali police force ki spokesperson Sadiq Dodi sen mamangna journalist amasum police officer sing yauna Miyoi kya masing khangnana sire haina sapungdoki Al Qaeda ga mari lainana Al Shabab Islamist group na bombing attack singadu makhoi gi khutni haina claim tokre group asina levas gi mafam kya control tawduna leibaga loinana capital toina target tawribani etega dubu condemn tawraduna Somalia gi prime minister Hamza Adibari na haki madudi Al Shabab na satharagli ba siguma action na government na terrorism gi mawong kudima muthatna bo khotnari ba sida athingba amata piba ngamloi Somalia da leiba Africans Union Transitions Mission statement amada lebadura terror attacks sing nam thaba ngamna bigidamakta terrorist sing mayokta leptana military operations athanaba appeal tokhi thawdo adugi victim sing imung sing da awaba phongdokpagi paujal pibga loinana Somalia da leiriba UN assistance mission na tuit amagi kuthana bombing attacks sing adura aso opa nanglaba sing thuna parapo oiresno amadi terrorism gi mayokta Somali punamaka khongpam sena leple heki Somalia ki president amasum security official sing yauna federal member state sing lusing singna Al Shabab ki mayokta haujuk sathariba offensive operation sing gi matangda mifam ama pangtoktuna khanaringai marakta car bomb attack sing adu satharakibene so haidi atopa paw man Gujarat ta thong tekpadigi Miyoi humpuena Sikhre Gujarat ta semjin megi thabak loiba kuidriba thong ma khangautana telakpadigi Miyoi humpuena Sikhre haina Gujarat ki minister amana phongdokhibaga loinana thong tekpagi thawdo adugi teksa Gujarat government na logani haikre Nomidang gi pung 10 makai phawgi manungda phangkiba report singi matungina sahi sa marom suraba thong asi semjin sajinana bagidamuk matam khara mi satok sin tahondana thingjinduna lakhibani thong asi nauna semjin sajinbagi thabak loiraba matung numit mari nigi mamangda hangdoktuna mian khusina khibani Morwi town da leiba thong asi gi matakta Miyoi songarom lanthok nanchin tawringai da khanghaudana teklakpadagi Miyoi sa marom masutorel tasinki haidi thawdo asi gi mari lainana minister of state labor and employment Brijesh Merzana phongdokhibada thong asi mamang sayol semjinkhibani matawkramna teklakhibano haiba khangjri masigi matangna thijin baukhre thawdok thokphamda national amadi state disaster response force fire brigade amadi local gi Miyoi sing yauna mi kanmagi thabak akanma mawna sathari hairi amaramda numit humni gi khongsatna masagi home state Gujarat lairiba prime minister Narendra Modi na thawdok tu laikhidraba Miyoi sing imung manungda lupa lakh ani compensation oina piragani lakthokre Gujarat ki chief minister Bhupendra Patel gasu hiramasi matangda wari sanakhre haidian su pawsna su phongdorakli ado hausi ko ina di myam pawsi su matang se lusin lage zu masu myam puna ana update ngaminasi